mayam mi gi mateng pangbagi damakta masagi apamba superbike phau jonthok Assam gi awaba taru mi singi damakta yum manga sabiraga mateng pange ba ko mayam mahak ton Delhi gi neba miyam na sakhang raba blogger neba mahak to gi mingna Jatt Prabhjot kawe ba ko mayam mahak se 2018 dagi content semba hurakhe ba ko mayam hojik India se gi top blogger ama neba mahak se computer science dagi B.Tech haibadi engineering oikeba mahak se ahanbada software developer gi mawongda thabak surameba tungda blogger amagi mawongda thabak suba hokeba ko mayam na sumabu yam nungsiba mayam na sumabu yam na support tobeba mahak se masagi isai su laga YouTube ta upload taweba ko mayam adubu magi superbike to Aprilia se mahak na jonthok laga phanglakpa paisa se pura aga Assam gi laita lairaba yum manga sabi keba ko mayam makhoi gi awada pa kaya amusu leibi keba ko mayam adubu mahak na masamak na hayaba aigi yum sa matamda ai bike ani jonthoki jasi Assam gi yum manga sabada aigi bike si masu jonthoi laktra manga na hai ko mayam aina haijaning madi mayam kanagum punchi mateng pangbagi damakta adongi bike jonthok wai bana te ko mayam alai ba khara na su mateng pangba yaba adumaina ekhoi hingna seba ekhoi amana amabu support tawna seba haibade haitaba kaya do tak na se khangdaba kaya do chumthok na se aduguma tanja do pina seba ko mayam makhoi su adumaina tawraga neba makhoi su ngama ise ko mayam aduna ekhoi amana amabu han thana khalbase khalloi seba ko mayam